Mei Mutpadagi House da Apanba Thokhre Manipur Legislative Assembly da ngarang budget ki general discussion gi Chief Minister Nongthongbam Birena paukhum piringai da tangkak anitakta Mei Mutkibadagi House da Apanba Thokhre Chief Minister Nongthongbam Birena wangang lingai haibade chawrakna nungthil pung 4 minute kun lom tarakpada minute anirom Mei Mutke maduna maram oiraga House ki proceeding pumba minute 8 lom lepkhe proceeding lepkhraba matungda minute kaya adjourn tawbage natraga kari wafam thamkhibage haiba Press Gallery da famliba paummisingna takhide madugi matung nungthilgi pung 4 minute kuntraga ni thoirom tarakpadasu minute amarom Mei Mutke State budget Manipur gi lairaba miyam kanaba phangangani thajade o ibobe Leingakki Thabakta Pukning Thougatpidrabasu Karem Kathainabadi Toubiganu CM Manipur Legislative Assembly da budget ki general discussion khanarakpada opposition na phongdorokiba wafamsing taraba tungda Chief Minister Nongthongbam Birenna Leingak asina paikhaliba thabak thauramsing Phai phatte nainabiba karisu kaide Pukning Thougatpidrabasu yai adubu Karem Kathainabadi Toubiganu haina akanba wafam thamkhre Congress ki okram ibobe ke Mega Chandra amasung TIS Lokeshwar na budget ke general discussion da thamkiba wafam singi paukhum piraduna Chief Minister na hai malem asi angakpa phangna ahongba leiraba nei ngasi dagi chahi 10 gi mamangda leiramba phiba maduda adumak layu haiba yaroi loinana mi amaga gi marakta wakhalon khenaba maramna ahongba kaya amasu lakane senba chahi 2012-13 dagi 2016-17 da state on tax collection asi chata 10 khak oiramme senba chahi 2017-18 dagi 2021-22 da chada kun da hengatkhe central sponsor scheme gidamak center na state asida invest tawrakpasi senba chahi 2012-13 dagi 2016-17 da lupa crore lising amaga chamnga kunthraga mari oikhe loinana senba chahi 2017-18 dagi 2021-22 da lupa crore lising ahum ga chamri taraga mathoi de hengatkhe maram aduna budget estimate asi adumak hengatpham thoe handaki budget estimate asida opposition gi maikai dege chawmalle maram chade thajaningai oidi haibasi nungaite budget haibasi estimate nei haujik puthokliba budget asida yauriba singase loina tawgani natraga tawroi haiba leite masidagi hena tawrokpasu yai ADC local body amade municipal council gi mikhal pangthok tabagi matangda sengdokladuna Chief Minister na hai mamangda sahi kunlom ADC amadi local body mikhal pangthokuna leramba aikoi khudingmakna thengnakraba nei handaki tam asida ADC panchayat ki mikhal thengthari basi ADC gi oina hill area committee na delimitation gi thabak thauram loidri phauba mikhal pangthokdana bache irakpadagi thinthaki banei municipal council gi oina su lottery tawbada tribal gi seat yawi yawde haina case tawrakpadagi thengthaki banei kanthokpa yadaba siguma thaurang kaya asina matam khara thengthagrabasu mikhal sing ase April thada pangthoknaba cabinet na warep lokhiba leiraba nei amaromda MGNREGA ge pithoktana lairiba senpham sing pithoktabagi mayokta Delhi da chatuna khongjang changsilibadu democracy chatpa leibak ama oibanina makhoina thangliba khongthang adu da saufam thokte opposition na ruling gi mingchat thina bahona bai basi mahausa nei karisu sauningai leite makhoi gi apunba senpham gi manung da lupa crore Samngaga kunga mga pithokre walhori balupa crore samri rom asesu lakliba March tha phawbagi manungda pithokani haina thajaba pikhra nei state asi resource leitabana center dagi lakpa fundsing pulap thadokpa yade financial management kupna tawdunu lakpani haikhe Chief Minister na makata na hai Manipur gi miyam gi wakhalon lusingba singna taba mathau tai lusingbani natraga Chief Minister ni haina ikhoina ningba ngakta tawba yaroi handak pangthokiba sangai festival adu tongan ba mafamsingda pangthokibadu mipum khudingmak saruk yanaba nei mamangda hapta kangjebungda pangthokpada mi chandabadagi khudong chataba mayok nakhib leiraba nei masida mafam yamna pangthokpagi mayokta wangang basi laibak thiba nei amaromda laingak na hugdokiba go to village go to hills aduna ngasi chinga masungtam amata oina punsilakpa nei atheng bata sathokpa ngamlamdaba du laingak laibagi khudam natte ngasi di state asida law and order gi phibam asuki matik phare matam sangna dagi chinga masung tam gi marakta leramba hoba sing mention na balangak na honari basida criticize tawbagi mahutta Karem Kathainabadongna uhan basi nungaite laingak ama phaina traga phatte hai basi laingak pai di basing na traga opposition na lepkadaba natte miyam na lepkadaba nei handak puthokliba budget ase Manipur gi apunba miyam gi Yaifa minana ba puthokba budget nei masida hidam khara khak Yaifa na ba amade khara dana hena yengdabagi wafam yaude Puthokliba budget asigi matangda amaga hunnabagi mahutta afaba pauktak pibiyo madu natana laingak pairiba sing asibu kari sukhangdabadawna pangangda ngangbasi nungaiti hainasu mahakna makata na phongdokhe
Amaromda budget estimate 2023-24 ki general discussion aduda wafam sing thamladuna Congress ki okram ibobina hai state asi resource leitabagi awaba se hanadagi su thengnaduna lakpane adubu handaki budget ase apunbagi oina yengbada lamdam asigi lairaba miyamda kanaba pigani haiba thajade budget asida puthokliba senfam lupa crore lising kunthraga manga henba se kadaidagi lakadoribano haiba se icham chamba miyamna su angakpa pokadaba budget nei senfam asi state x acre da natraga treasury da leibra natraga leitabra haiba si wahang oide resource leitaba state nina chanariba scheme sing ayamba chada marfudra de central sponsor scheme ngakta nei masi loba haiba si araiba natte center da matam chana DPR thaba mapung phana chanahanba UC tharaga lawgadoriba nei budget at a glance haiba si sajilaga panghai da haiba yaba natte state on tax central tax transfer state on non tax grant for central sponsor scheme na chingba kaya yaure ayamba central sponsor scheme oibana lawna bohana bada awaba kaya thengnare masida local body ADC Mikhal pangthokna leribasi karigino COVID nani haidabasu malem gi oina thengnaba pandemic oibanina atopa state amade laibakta Mikhal pangthoktaba amata yaude democracy chatpa khwaidagi chawba laibak asida karigi Mikhal pangthoktribano haibase mipum khudingmakna khangninglamgane amaromda MGNREGA gi matangdasu पंचायत की प्रधान जिला परिषद मेंबर सिंगना लायबिलिटी क्रिएट तौदुना थबक सुदुना स्टेटना मतम चाना थादोकपम थोकपा सेनफम थादोक्तना लैरे मसिगिदमक पंचायत की मियोइसिंग यूनियन RDN PR उनदुना खोंजंग चंगसेलुरिबने गो टू हिल्स गो टू विलेज हाइडगा ADC अमदि लोकल बॉडी मिफम पांगथोक्तना लैरे मियाम गी नुमित चिंगी लुसिंगबा सिंगी नुमित पांगथोक्तुना मियाम घाकथेंगना उनबसे यामना फै फिदम निंगाई ओइबा खोंथांग अमने अदुबु ngasi district singda SP amadi DC singda sinaduna unahalle laingang na paikhatpa phaba thabakti phai haiga nei school fagalan si mission haidaga school kharada toilet amadi ka ama ani saba oina we asigumba maram kaya asina handaki budget asi anemba thakta mingsat tana na bohona bagi mami tai miyam na budget asi dagi karigumba amata thajaningai leite Congress ki kaisam Megachandra na budget asigi matangda mahaki wafam phongdokladuna hai budget asida piriba inclusive development ase yamna phajai chingtam amata oina chawkhat ananabagi wafam yaure adubu budget ade mami ta de lainga asina miyam da thajaba pigiba sing thabak to onthoknaba wafam budget asida mami ta de MGNREGA ge pithoktana leriba senfam sing pithoknabagi wafam yaude budget ki senfam chawraga miyam gi hena yaifagada thabak thoram sing budget ta mami ta handaba se yamna laibak thibane handaki budget si miyam gi yaifanaba oidaba made inclusive development oidaba budget ni haina lawe thabak phangdriba naharol singge thabak pinabagi matang da budget ta mami ta handaba sina naharol kaya ningba kainingai oire Indo Myanmar trade agreement paikhat pagi wafam udaba sina ek is policy lakpa matam da su kanafam khangloidra haibagi chingnaba laire Masimak state asigi waina achouba mangjaba manei maramasina handaki budget ase kachin koya yodaba budget amani haina lawi haina makata na phongdokhe Congress ki TS Lokesorna budget estimate 2023-24 gi matang da mahaki wafam phongdokladuna hai education amasung health department ase chawkhat andrabade laibak ama chawkhat pak oithokloi school fagalan si mission da AC hompu ge school chamaga kun cover tawkhrabasu oja amadi infrastructure yamna wat lei handaki budget asida education ki kaithokliba senfam asede oja singi tolop pithokraga infrastructure semgatna ba yaudi haina lawba yai masida natana tongan ba department singge yengbada awat pa kaya laiba sina handaki budget ase miyam gi apunbagi oina chawkhat minabage budget ni haina lawde chief minister na Maheiroisingda Yaifa Paojel Pirakli ngasidage mathang haugadawriba class 12 11 amasung class 10 gi examination singda Saruk yagadaba Maheiroisingda Chief Minister N Birena Yaifa Paojel Pirakli Aroibada tabiriba pumnamak po thagachare